Mina sana kumboiro kumdaboiro. Aina kumdaba film ay yingde. Aina kumdaba film ay yingde. mayam ahamba ngoktada aigi channel mayam bui koknona khoiramjari mayam ado ngasi jo ai video ano mo mayam gi mafamda puraga laksare ado ngasi gi video sidi koi gi hauji kana variant chali ai sigi video chena sem sira sum khalam bani ko ado ngasi di ai yam kana semninge aduna sigi video che mayam gi mafamda mo puraga laksare ado sigi video jo hauji kana variant chali ba koi meya chawduri ki koi gi akhum mama atopa channel amada khoi meya chawduri unaba matamda hangba khopa khoi sar santosna hangba matamda khoi mana khoi khumaba pakhum ama sigi matang dai hauji yam kana chali ba variant je sigi matang dai lokhoja sigi matang da itang mayam da share tawjaram ge ko hauji si anambana taibong mioi ba khoi si ko taibong mioi ba khoi si amata aina khwali tole haina khanba mi se tangamgadran khale ba ko adu tasengna khoi gi mioi ba khoi se ko leiba matam da thaba mataw matam ja kanu mataw matam da khoi gi aina khwali tole na khan aigi wakhan si da aina khwali hena tole na khanjaraga ai wakhan si da khanjaram matum da wa ngang bo re ga di ko tasengna khoi gi soiba meyam jaunari sia soiroi de ra han ai gi wakhan da khanjaba ko adagi tasengna gi su togo ne taseng gi su togo ne habadi mingon da wa manga ge na khanba dagi ja to gen khanba matam da ai haba ai si hana singchan biyo ba ai haba ai si hana singchan laga di tasengna khoi gi fattaba thabak toknari ba miyam je tawroi de ra na su khalle ado taibong mioi ba se khoi gi lan da bangam de soi da bangam de karan adum soi de ba ko ado magi su ngaktang do khoi gi kay duno ai ngon da soyo na tamagadi dum japona de dum soi do ne ba ko aduga mayam ne tabadadi khoi gi nungai taba habadi kanana bu khoi gi haidore ba wahai do mioi punama ka su khoi gi wakhan da kai no ma bai khanari ba ngak tane ba ka ado manipur film adagi akhoi ji ima amati machani akhoi je amatani haibasi lauduna su dum laini ba ka ado punchana si na asom ju laur ga laini ba ka ado punchana ba jo hauju phawo da khoi je punchana ba je ngammi haibasi ai goina haijeroi habadi punchana si akhoi amatani ima amatagi machani akhoi punchana se habase chinda da laur ga lakpa aduga thabak oina di kana amata khoi uthorak pagi mami se udaba ka uthorak pagi mami se udi aduna punchan akhoi amatani akhoi punchal le habase ai gi oina so haijeroi ado sina si oigre ka aduga maya chawduri nang khoi gi film artist khoi gi maya chawduri ena tasengna adum maming satlaga laaban maya chawduri khangtaba angang ahan dagi punamakta maya chawduri khangtaba mi se leramoi hena so manipur gi khoi film thaina gi heroni dum haragi ko hojina mama ka sum saba dei maite matai ma dum sarba hojiki timing gi oina de matam mama dari heroni ku mami ni ko phajagraba khoi gi asuki matik phajai ai go oina so dum hajage maya chawduri je asuki matik phajagraba mana haktang da haidori ba wahaido adisi madi khoi gi phajaba se mu oidre ko ado jamna laina khoi gi chatlauna yam jangna khoi gi manipur mi film aina kumba film natraga de atai jing di ana jangna chatlauna khumtora khare ba ko jamna jangna aina kumba film natraga di ai migi film di yeng di haba wahaisa adu dane enya nga sai chidum haijagi ba koi akhoi si amato oina himina si punchana si na kholaudi meyam lawe aduga punchana ba kaidong ngamdi harna tum harise si da dum meyam chum khangbiro ba ko ado manipur poga mi amagi ha thaba ma to matam da su aina support to bigedabone adegi aina su migi support to bigedabone migi ja to boda aina su pungning thogot bigedabone ba ka aduga atopa mina su
amana amabu support tawnaraba matungda amana amabu nungsinbirакanda akhoi chawkhatpa samas adagi nungsinaba porpa ise sida oigadoinebako ado wahaidi macha ama katang haidorapa wahaidi macha amtang haidorapa waraga su khoi tabadadi mayam su nungaidre asaisira manungda wahi macha jauriba khoi manungda yauriba mayam se sum loina khangnariba ngaptanina ko aduna nungaitabagi mayam su aduna atopa chene namama su dum thagale viral dum sale ko ado tasena khoi soidaba ngamdaba mi kana su leite adubu ngangthorapa matamda tasena ai su mangare ai su dum soi yauri ne ba aduraga su akhoi na mu tasena akhoi na moiga hairogadi yam thina khetnare ko aduna moidi mirak myam tillaga laabani badagi karino ka mingonda si haraga phagani mingonda dagi si haibagya de habaje punna moidi na hena khangam doine ba daida irai laina ko ai na kumba pilam natraga de to jengde haiba posa khoi tabrasu hek phajadaba jo he oiba ko aduna mayam wangang ba matamda suki matik section biyo de aina mahele hana susataba social media habase social media da ai yumda aina nganging ba dong ngang ba du kai su kai de duga sigumba sumaina ko gi social media da la ka ba pot di ta singna ko gi khara section biyo matung tarak pada ko gi wa ngang ba da mina kari khan gani ha ba wa hi katang thanda biraga next time da di ko gi punamak ko gi wa ngang ba matamda section ngang ba isina kwani ki pai ko adagi wahai ya base tasingna ai nungsiban ai sak phajara kanda ai se mina nungsiga da bona te ba ko ai iran phana parga ai se mina nungsiga da bona te ba ko aduna ai na nga thurp da ba wa do ai na nga do ba wa se sigi makhasu yam pon bare ba ko aduna ngang thorpa matamda ai na ngang do ba wa se karino sigi se mayam na taba matamda nungai gadra nungai roidra haiba pose mayam khanda binaraga ngaminarase next time soidanaba mayam Binita gi unabagi kogi maset katang ai hapcharake ba do mana ngangai ba ko ai kana no ikem kogi manipur gi film heroine ngatani thaine gi ko ado ai gi iri ita ka namnati ko ado sum moina ngang iba wacha mogi ngang iba wada ado ta haning bagini ko amana ama ai kemta ai gi delaite ado moina ngang iba wa haido ado do dibita gi wahai amu ai kitang mayam famda share tawjeramge ko ado mana mu kamaina ngang i wahai se jingminna se ado tasengna aina huje chidum haijagi bani ko khogi ai ina khullaga ai mina nungsigadaba nate ai sak phajaraga ai mina nungsigadaba nate aina ngang thurakadaba wahaido adugi makha pona mina nungsidaba haibadagi ai gi nature adagi ai je karamba mino habase sida khangduni ba ko aduna mayam jamna jaksimina se wangang ba matamda mayamna pambase free and frank oibase haidem chamjaba git mongse masina mayam nushibagi sangse chu henba leibanina mayamna pambidragati akhoi se mayam gi mixel lama oina leibanina mayamna pambi besine ba khoina pamise ko adudana mayam nusibi ba aidi ahla manjing na nusibasi yam pamje ba aidi ko adudana